ꯄꯦꯁꯦꯟꯁꯦ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ 3 ꯃꯤꯅꯤꯠ 15 3:15 ꯁ꯭ꯋꯥꯏ ꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯃꯈꯣꯟ ꯐꯦꯠ ꯂꯥꯎꯕ ꯑꯃ ꯇꯥꯏꯌꯦꯅ ꯂꯦꯞꯄꯤꯉꯥꯏꯁꯤꯗ ꯀꯩꯅꯣꯅꯦꯅ ꯃꯌꯥꯝꯁꯦ ꯇꯧꯅꯔꯕ ꯂꯩꯀꯥꯟꯗ ꯑꯁꯤꯒꯤ ꯃꯤꯡꯖꯦꯟ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯁꯤꯗ ꯍꯣꯔꯒ ꯂꯩꯔꯝꯃꯒ ꯀꯣꯛꯇꯅ ꯃꯤꯡꯖꯦꯟꯒꯤ ꯃꯀꯨꯞ ꯃꯌꯥꯝ ꯇꯥꯔ ꯂꯩꯔꯝꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯋꯥꯔꯧꯅ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯃꯇꯨꯡꯗ ꯁꯨꯝꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ Imphal West District Singna Police Station Konmakwa Kaitel Bazar Manak Ladiba Asian Hospital da Shakhangdaba Singna Nongmei Kapsillamle Thaudokado Asogapan Yahodre Lorena Police na case ama Laukatuna Tijin Hokre Lorena Thaudokado Nasinungtil Pung Om Kara Helakpa Matamda Tokibane Hari Thaudokado da Asian Hospital building gi Om Subha Mathol da Laiba Female General Ward ki Anaba Taretlom Laiba Kagi Mingsel na Khaba Thongnauda Nongmei Maru na Panki Thaudok aduga mari lerena Hospital asigi media coordinator N Bobona Laisanga manai hainariba ana laying sangda asiguma thawung satharamba asi hospital asigi doctor staff sing amasung hospital authority gi maikei digi akan mamong da condemn tawi thawung asi kanana kari gi damak satharambo no haibudo athu matamda sengdok haningi yaning da kya ledabasu wari sarandu waroisina mapurakpa yai haibu wafam thamladuna asiguma thawung asi batungda amukana tawbigano haina thamlakli ꯄꯦꯁꯦꯟꯁꯦ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ 3 ꯃꯤꯅꯤꯠ 15 3:15 ꯁ꯭ꯋꯥꯏ ꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯃꯈꯣꯟ ꯐꯦꯠ ꯂꯥꯎꯕ ꯑꯃ ꯇꯥꯏꯌꯦꯅ ꯂꯦꯞꯄꯤꯉꯥꯏꯁꯤꯗ ꯀꯩꯅꯣꯅꯦꯅ ꯃꯌꯥꯝꯁꯦ ꯇꯧꯅꯔꯕ ꯂꯩꯀꯥꯟꯗ ꯑꯁꯤꯒꯤ ꯃꯤꯡꯖꯦꯟ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯁꯤꯗ ꯍꯣꯔꯒ ꯂꯩꯔꯝꯃꯒ ꯀꯣꯛꯇꯅ ꯃꯤꯡꯖꯦꯟꯒꯤ ꯃꯀꯨꯞ ꯃꯌꯥꯝ ꯇꯥꯔ ꯂꯩꯔꯝꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯋꯥꯔꯧꯅ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯃꯇꯨꯡꯗ ꯁꯨꯝꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯃꯤꯅꯁꯨ ꯅꯣꯛꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯔꯥꯟ ꯑꯍꯣꯏ ꯂꯩꯔꯒꯁꯨ ꯁꯦꯡꯗꯣꯛꯄꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯇꯧꯕꯤꯕꯁꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯖꯩꯅ ꯑꯩ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ